Sanayama pakhatna mahakki sana tombada taribra tomba nakhoi amukta lao kari takpigedaba iningthau chalo hojimok thuna maibi thambal do kawrucho phagani iningthau khara thuna amukta chalo phani iningthau wase hairamlaga mahak miyoi kharaga punna maibi thambal gi yumda laklami ima thambal bu leitabro thambal thoraktuna ichasa kari leire nakhoina ahinga sida laklibaside ima aikoina lakjaribase maharani gi angangunabagi matangdani kitang thuna chalanaba tawse phani ima imungda amukta changlukhige wase hairamlaga imungda changkhirami mikup kharagi matungda ichasa lao chananaba tawrasi hoima chalase asumna makhoi punna konungadada punna lakminarami Sanayaima maibi thambal bu ubada chensilaklami ima aigi nupise amukta yengbiyo phani ngaihaktang mapanda ngaibiramo ima mama amadi machabo asoyangam amata yahonbiganu ko phani iningthau aigi angamba pumba honajage Sanayaima mahaki nupi adugi ka adudagi thokkirami Sanayaima makuk adu pairaga hangat handa chatuna leirami mikup kharagi matungda angang kablakpagi makhol ama taraklami madu tabada mahak yamna haraujarami thambal thoraktuna iningthau isorna chanbiba haibadu thokle amukta icha ani phangjare yengbiu icha se Sanayaima yamna haraujarami yam nungaijare ima mamadi phibam kaishu tawdraba angangani se nupa ngaktara thambal noklaga mamagi phibamdi kaisu waningai oide aduga angangani se amana nupani aduga amana nupini iningthau Sanayaima macha ani adugi marakta nupi ama yaurambaduda mahak yamna nungai jaramde ima nacha karigumba wafam amata haijage hekta haibiyu ima aigi ichase nupa ngakta ani pokle haiduna praja miyamda khanghanbigadabani icha nupi ama pokle haibase kanadasu haidopiganu imagi damak nacha aina manayam chawma tawjagani adubu iningthau maduboi thokpa yagadra mahak nupini karamna wa asibu taraina lawgadoribano ima nachana lebiba phirebase tungi lepagasi damaktani masi mateng amatangdi imana pangbiyo phari iningthauna haiba khudingma ai loina yarage ngakjarage yam nungaijari imagi lamana maton chinjarabani asumna Sanayaimana sanagi sele khara puthoraklaga pirami mathangi numitta lebak adu sinba thongna ningthau adugi machanupa ani phangjare haina khanghalami mahaki nupi leimadi yamna nungai jaramde karigi ningthau mahaki nupi di yamna nungai jaramde karinu iningthauna tawribasiba nupi aina lebliba phirebase tungi damaktani adubu mahak nupini ichana hayeng mapung mare pharaklaba kanda ichagi punsi kari wirakani amukta khanthabiyu ai khanba yaba khallaba matungda aina lauribani phirebase aiso ichabu nungsidaba natte nupini haiduna mahakpu minungsi uttabasu natte adubu tungi lepak asigi yenglaga aina phirebase lauribani aisu nupini ichana hayeng oirakadaba phibam madugi khanbada ai tasengna wadabadi ngamde aisu khangdabadi nate adubu aikoi kumhaidu yengase ichana so mapa aigi wakhal ase soiduna wakhal tabigani haina thase mahak aigi ichani ai kari haigadabano khangtre adubu ichagi maithong adudagidi nungaitabagi mami ado madugi matangdadi ai yengduna leiba ngamloi masi hairaga thambaldo kaplami se yam henjina su khanjinganu icha ani se aina yaikhomba amadi puremba haina tholabani nangdi kari khale aidi kaisu khandeda adum yazare matamdi leptana adum hawkhirami chahi 16 hawkhre ahaloi silakpana Sanayaima adu masayamna sonjilami nongmagi numit amada Sanayaimana taribra nachanupa anido amukta koro hoi ai kaujarake leima macha anibu ko wuchat khirami makhoi punna mapabungi ka aduda laklami
Makhoi punna mapabungi ka aduda lakminarami. Purembana, Pabong, nacha ko wibubu kay lebage. Yaikombana, Pabong, isa khara pharaba, phatragadi maibutum chobu kaurujara. Ipagi puremba, ipagi yaikomba, ipagai su taude. Ipana wari base, nakhoi anigi damaktani ni he. Ipa, icha anigi damakta khanbada, ipa siba ngamloidore. Pabong, karigi adumna hairibano, nacha aikhoi leirisidi. Pabong, nacha aikhoi bu nungsibirabadi, wakhal nungaitaba khanbigano. Ipa kari haigadabano khangdre. Icha yaikhomba mapokse, ipa nangi khanbada laitapam khangde. Ipa yamna lankre. Pabong, nacha gidi kaisu nungaitaba leizade. Pabongna nacha gi damakta asuk yamna honabirisidi. Nacha na karamna pabongi laman singane. Adubu yaikomba, handak mapoksimagidi ipana maram oiduna. Ichabu amuk hanna nupi ama oibagi thauna ado phanghandre. Yaikombado wadu tabada mapokni nungsiraduna chenthokirami. Machagi mataw aduda laimaso machagi manakta laklami. Imagi yaikomba, Ima, ai yam wai. Ai se mo hana nupi haibado oiba phanglaroidra. Karigino na khoina ibu nupa amagi saklo lohaliba. Ai se nupi ni. Ima shu nupi ama oina. Nupi oibigi phajaba phijat kaya setuna. Imagumna leibado ai shu pami ima. Ima bu kari haigadabano khangdre yaikomba. Pumna maksing ase nangi pabungna tungi lebaga sigi khalaga laukiba phirepni. Adubu ima aise nupi ni. Nupi oibi kanana so asigumba thawong ase yaningloi. Aisu itharoi senga punna chapminaduna nupi ama oibigi phijolado setuna leibado aisu pami ima. Ichagi mapokse uthoknasu thina tamlamkhredako. Ima haifam khangdre. Yaikomba, ima haifam khangdre. Adubu nang napabongi manglan asibudi ichana ngakpiyu ko. Mahaki asa asibu nahangna amuktangdi kahenbigana. Ichagi thamoi nungda thariba awaba maicha kayado ima su khangdaba nate. Adubu nangi pabongi apambase nangna kahenbiganu ko. Nangi pabongnasu ichagi damakta khandaba nate. Mahaksu awaba kaya lotuna thamlibane. Yaikomba mapabongmu nungsibana. Farema, ai puna maksingado ai yarage. Adubu handak mapoksimagidi ai asengmu nupi ama haibado oiba phanglaroi. Wase hairamlaga yaikomba ado kaplaga chenkirami. He mapu ibungo, ichagi maraibaga sibu karino. Nanai ichagi kumai asibu yengduna leiba ngamdre. Nanai bu laushinbiro. Ichagi matause ai yengduna leiba ngamlakdre. Ichagi kari maralno. Tanja aduda machanupa purembasu thoraklami. Mamagi maithong adu ubada. Ima, ichangi mapokse kari haigadabano khangdre. Ichanse mathanda chibon kappanaso ai khangba ngamlakdre. Ichanse nupini. Mahaki punsida tungda kari oirakani. Mahaki aningmada amuktangdi thungansiba ima. Imagi puremba, ima supumna maksing ado khangdaba nate. Adubu nangi pabongki hojik oiriba phibam asida ima se karamna wa se hodokadoribano ima khangdre. He mapu ibungo, nanai aibu laushinbiro. Ichagi kumai ase yengduna leiba ngamdre. Ima, kaino haibiridubo nacha akhoi thadokduna kadaida chakadoribano. Amukhana haibigano ima. Nacha akhoi nungsidrabo. Imagi puremba. Numidangi matamni ningthau sanayaima mahaki khomlen manglan aduda. Karigino nangna sigumba phireba sibu lauriba. Nacha nupina kapna lenba sibu nahak yengduna leiba ngamlibra. Nahak mapa ama oibada matik chade. Lepak asigi ningthau ama oiraga praja miyamda namthak tawriba karigino. Nacha nupina kapna leiba sibu nangbu yengduna leiba ngamlibra. Tasengna nahak nachabu nungsiba masak khangdaba mapa amani. Sanayama fuk hawgalaglaga nungsi. Aigi icha yaikombabu yamna nungsi. Asomna sanayamagi khunjoladu tarabada leimusu hawgalaglami. Kari tawrage? Haima, humangna pungchot chole. Masi hairaga fi amana mapuroibagi humang adubu taithok pirami.
नुपी ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯃꯅ ꯏꯆꯥ ꯌꯥꯏꯈꯣꯝꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯝꯒꯗꯕ ꯃꯩꯆꯥꯛꯁꯤꯡ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯃ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯔꯤꯕꯅꯣ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯁꯦ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯁꯦ ꯂꯩꯃ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯑꯩꯁꯤꯕꯨ ꯃꯤꯔꯥ ꯃꯁꯤ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏꯃꯗꯣ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯏ ꯑꯣꯔꯛꯂꯝꯃꯤ ꯂꯩꯃ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯄꯨꯔꯦꯝꯕ ꯌꯥꯏꯈꯣꯝꯕ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯅꯄꯥꯕꯨꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦꯍꯦ ꯁꯦꯅꯥꯇꯣꯝꯕꯅ ꯃꯍꯥꯔꯥꯅꯤ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯐꯅꯤ ꯃꯍꯥꯔꯥꯅꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯔꯪ ꯀꯩꯗꯧꯔꯦ ꯏꯅꯤꯡꯊꯧꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯈꯔ ꯊꯨꯅ ꯆꯠꯅꯅꯕ ꯇꯧꯁꯦ ꯀꯔꯤ ꯍꯥꯏꯕ ꯄꯥꯕꯨꯡꯕꯣ ꯌꯥꯏꯈꯣꯝꯕ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯕꯒꯤ ꯀꯥ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ ꯏꯕꯨꯡ ꯍꯧꯒꯠꯂꯣ ꯄꯥꯕꯨꯡꯗꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯝꯇ ꯂꯥꯛꯑꯣ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯄꯨꯔꯦꯝꯕ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯃꯄꯥꯕꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯄꯨꯔꯦꯝꯕꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯁꯦ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕꯨꯡ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯄꯥꯒꯤ ꯌꯥꯏꯈꯣꯝꯕ ꯏꯄꯥꯒꯤ ꯐꯤꯔꯦꯞ ꯑꯃꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯃꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯏꯄꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯏꯄꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯅꯥꯌꯥꯏꯃ ꯑꯗꯨ ꯅꯣꯡꯒꯥꯈꯤꯔꯝꯃꯤ ꯌꯥꯏꯈꯣꯝꯕ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯄꯥꯕꯨꯡ ꯁꯦ ꯍꯧꯒꯠꯂꯣ ꯅꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯄꯨꯔꯦꯝꯕꯅ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯥꯏ ꯏꯆꯥ ꯑꯅꯤ ꯁꯨꯖꯔꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒꯅꯤ ꯑꯃꯗꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯪꯂꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯂꯝꯗꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯔꯦꯝꯕꯅ ꯏꯃꯥ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯃꯆꯥ ꯑꯩꯅ ꯅꯥꯊꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯑꯣꯏꯍꯜꯂꯁꯤ ꯃꯍꯥꯛꯅ ꯃꯤꯃꯥꯟꯅꯗꯕꯒꯨꯝꯅ ꯀꯞꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯋꯥꯔꯝꯒꯗꯕꯗꯣ ꯏꯃꯥ ꯋꯥꯔꯤ ꯑꯁꯦ ꯌꯥꯏꯈꯣꯝꯕꯗ ꯍꯧꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯌꯥꯏꯈꯣꯝꯕꯕꯨ ꯀꯧꯔꯛꯀꯦ ꯍꯣꯏ ꯀꯧꯔꯛꯑꯣ ꯄꯨꯔꯦꯝꯕꯁꯨ ꯍꯔꯥꯎꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯏꯈꯣꯝꯕꯗꯨ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯦꯠꯇꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯄꯨꯔꯦꯝꯕꯅ ꯌꯥꯏꯈꯣꯝꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯏꯕꯨꯡ ꯀꯩꯗꯧꯔꯒꯦ ꯏꯆꯜꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯨꯡ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏ ꯍꯣꯏ ꯏꯕꯨꯡ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯏꯃꯥ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯔꯕꯒꯦ ꯌꯥꯏꯈꯣꯝꯕ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯏꯆꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯕ ꯑꯗꯣ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯀꯧꯔꯤꯕꯅꯤ ꯌꯥꯏꯈꯣꯝꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯪꯍꯧꯗꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯁꯨꯛꯀꯠꯈꯤꯔꯝꯃꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯣ ꯂꯩꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯏꯆꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯅꯕꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛꯇꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯒꯗꯕꯅꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯄꯥꯝꯕꯗꯨꯗ ꯇꯧꯒꯗꯕꯅꯤ ꯏꯃꯥ ꯑꯩ ꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤ ꯄꯥꯕꯨꯡꯒꯤ ꯃꯪꯂꯥꯟ ꯄꯨꯝꯕ ꯅꯆꯥꯅ ꯊꯨꯡꯍꯟꯖꯒꯦ ꯍꯥꯏꯅꯁꯨ ꯈꯟꯖꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯏꯃꯥ ꯑꯃꯗꯤ
ꯏꯕꯨꯡꯕꯨ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯒꯗꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ꯫ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯩꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯄꯥꯕꯨꯡꯅ ꯈꯟꯖꯔꯝꯕ ꯑꯁꯥꯁꯤꯡ ꯑꯁꯦ ꯉꯥꯛꯇꯨꯅ ꯃꯄꯣꯛꯁꯤꯃꯒꯤ ꯍꯤꯡꯈ꯭ꯔꯒꯦ꯫ ꯌꯥꯏꯈꯣꯝꯕ, ꯏꯆꯥꯅ ꯅꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯤꯌꯦ꯫ ꯑꯩꯒꯤꯗꯤ ꯏꯃꯥꯒ ꯏꯕꯨꯡꯒ ꯂꯩꯔꯤꯁꯤꯗꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯩꯅ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯏꯆꯟꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯕꯨꯡ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯅꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯒꯤ ꯑꯃꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯏꯕꯨꯡꯅ ꯅꯤꯡꯊꯧꯁꯦ ꯑꯣꯏꯍꯜꯂꯁꯦ꯫ ꯄꯨꯔꯦꯝꯕ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯝꯕꯅ ꯃꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯃꯅ, ꯄꯨꯔꯦꯝꯕ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯕꯅꯤꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯏꯃꯥ, ꯅꯆꯥꯒꯤꯕꯨꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫ ꯏꯃꯥꯅ ꯁꯤꯟꯕꯤꯕꯁꯤꯡ ꯑꯗꯣ ꯅꯆꯥ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯏꯃꯥ, ꯏꯕꯨꯡꯁꯦ ꯊꯨꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯏꯕꯨꯡꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯑꯁ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯏꯀꯥꯏꯔꯤꯔꯣ? ꯏꯃꯥꯒꯤꯕꯨꯗꯤ ꯈꯔ ꯊꯨꯖꯟꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯌꯥꯝꯕꯒꯤ ꯋꯥ ꯑꯃꯇꯪꯗꯤ ꯇꯥꯅꯤꯡꯂꯤꯕ꯫ ꯑꯗꯣ ꯐꯔꯦ, ꯋꯥꯐꯝ ꯑꯁꯦ ꯌꯥꯅꯔꯕꯅꯤꯅ꯫ ꯑꯗꯣ ꯏꯃꯥ, ꯅꯨꯄꯤꯕꯨ ꯀꯗꯥꯏꯗꯒꯤ ꯍꯥꯏꯅꯔꯒꯦ? ꯅꯨꯄꯤꯕꯨꯗꯤ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯏꯆꯥꯗ ꯊꯥꯖꯅꯤꯡꯉꯤ ꯍꯥꯏꯔꯛꯄꯗꯨꯗ ꯏꯃꯥꯁꯨ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯔꯛꯂꯤꯕꯅꯤ꯫ ꯏꯃꯥꯅꯕꯨ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯗꯤ ꯅꯆꯥꯒꯤꯗꯤ ꯑꯗꯨꯝ ꯏꯃꯥꯅ ꯁꯦꯝꯕꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯖꯔꯦ, ꯌꯥꯖꯔꯦ꯫ ꯏꯕꯨꯡ, ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯔꯝꯃꯗꯤ ꯑꯃꯨꯛ ꯈꯪꯖꯅꯤꯀꯣ꯫ ꯃꯁꯤꯗꯤꯕ ꯊꯤꯔꯁꯨ ꯅꯨꯄꯤꯅꯤ ꯀꯩꯅꯣ꯫ ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯏꯃꯥꯅꯦ ꯅꯈꯣꯏ ꯑꯅꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯅꯕ ꯎꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯃꯥ, ꯍꯥꯏꯈ꯭ꯔꯣ꯫ ꯍꯌꯦꯡꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞꯅ ꯂꯦꯡꯕꯤꯔꯛꯄꯁꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯃꯔꯨꯞ, ꯏꯆꯥꯁꯦ ꯃꯊꯟꯇꯅꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯈꯪꯅ ꯏꯪꯅ ꯂꯩꯖꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅꯁꯨꯅꯦ ꯏꯆꯥ ꯁꯛꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯁꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯔꯨꯞꯀꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯏꯃꯥ, ꯑꯩꯒꯤ ꯃꯤꯡ ꯔꯥꯅꯤ ꯀꯧꯖꯩ꯫ ꯃꯤꯡꯁꯨ ꯐꯖꯩ, ꯃꯁꯛꯁꯨ ꯐꯖꯩ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯃꯌꯥꯅ, ꯑꯗꯣ ꯏꯌꯥꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯏꯆꯥ ꯌꯥꯏꯈꯣꯝꯕꯒ ꯄꯨꯟꯅ ꯋꯥ ꯑꯃ ꯇꯥꯟꯅꯕ ꯆꯠꯈꯤꯕꯅꯤ, ꯌꯧꯔꯛꯂꯅꯤ꯫ ꯑꯩꯅꯕꯨꯗꯤ ꯆꯠꯈꯤꯅꯣꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯏꯆꯥ ꯄꯨꯔꯦꯝꯕꯁꯦ ꯏꯌꯥꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯄꯨꯔꯦꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯂꯩꯃꯅ, ꯏꯃꯥꯒꯤ ꯌꯥꯏꯈꯣꯝꯕ, ꯄꯨꯔꯦꯝꯕ, ꯂꯥꯎꯅꯦ ꯅꯈꯣꯏ ꯑꯅꯤꯕꯣ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯄꯨꯔꯦꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯌꯥꯏꯈꯣꯝꯕꯅ ꯆꯪꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯑꯁ, ꯀꯌꯥꯗ ꯐꯖꯔꯤꯕꯅꯣ! ꯑꯁꯤ ꯑꯣꯏꯔꯖꯥꯠꯂꯥ ꯑꯩꯒꯤ ꯕꯣꯔꯁꯤꯕꯣ? ꯑꯣꯏꯔꯝꯂꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯃꯔꯨꯞ, ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯄꯨꯔꯦꯝꯕ, ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯃꯁꯤꯅ ꯃꯅꯥꯎꯅꯨꯄꯥꯅꯤ, ꯌꯥꯏꯈꯣꯝꯕ꯫ ꯔꯥꯅꯤ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯅꯤꯡꯕ ꯄꯨꯝꯕ ꯀꯥꯏꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯏꯌꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫
ꯌꯥꯏꯈꯣꯝꯕꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯖꯔꯁꯨ ꯃꯁꯥꯗ ꯀꯩꯝꯇ ꯆꯥꯎꯊꯣꯛꯆꯕ ꯄꯣꯡꯊꯣꯛꯆꯕ ꯀꯩꯝꯇ ꯂꯩꯇꯕꯅꯤ ꯌꯥꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯂꯩꯃꯤꯟꯅꯩ ꯏꯃꯥ ꯑꯗꯣ ꯂꯨꯍꯣꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯅꯔꯒꯦ ꯑꯩꯗꯤ ꯏꯌꯥꯝꯕꯅ ꯂꯨꯍꯣꯡꯕꯗꯣ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝꯕꯨꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯂꯦꯞꯅꯗ꯭ꯔꯤꯗ ꯑꯗꯨꯅ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯁꯤꯗꯅꯦ ꯏꯆꯥꯁꯨ ꯃꯊꯟꯇꯅꯤꯗꯣ ꯑꯗꯨꯗ ꯈꯔ ꯊꯨꯖꯤꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯕ ꯏꯃꯥ ꯑꯩꯅꯁꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯒꯨꯝꯅ ꯂꯨꯅ ꯈꯟꯖꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯐꯕꯅꯤ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯟꯕꯅꯤ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯖꯗꯕꯅꯤ ꯃꯑꯣꯡꯗꯗꯤ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄ ꯃꯥꯟꯕꯅꯤ ꯑꯁ ꯏꯅꯥꯎ ꯌꯥꯔꯦꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ ꯑꯗꯣ ꯅꯕꯨꯡꯗꯤ ꯂꯨꯍꯣꯡꯂꯅꯤ ꯅꯪꯒꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤꯕ ꯃꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯌꯥꯏꯈꯣꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯏꯃꯥ ꯑꯩꯗꯤ ꯂꯨꯍꯣꯡꯈꯤꯔꯣꯏꯗ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤꯗꯃꯛ ꯏꯃꯥꯒꯤ ꯃꯀꯥꯗ ꯑꯗꯨꯝ ꯂꯣꯏꯖꯈ꯭ꯔꯒꯦ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯑꯩ ꯀꯌꯥ ꯈꯟꯖꯗꯦ ꯂꯩꯃ ꯑꯃꯗꯤ ꯄꯨꯔꯦꯝꯕꯁꯨ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯀꯔꯤꯒꯤ ꯂꯨꯍꯣꯡꯉꯣꯏꯗꯧꯔꯤꯕꯅꯣ ꯏꯆꯥꯗꯤ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯅꯈꯣꯏꯗꯤ ꯄꯨꯟꯁꯤꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯒꯗꯕ ꯀꯌా ꯑꯃ ꯋꯥꯠꯂꯤ ꯅꯈꯣꯏꯅ ꯃꯐꯝ ꯈꯪꯅ ꯂꯩꯍꯧꯕꯗꯨꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯦ ꯅꯠꯇꯕ꯭ꯔꯅꯦ ꯂꯩꯃ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯥꯒꯤ ꯈꯣꯡꯐꯝ ꯑꯃꯇꯪ ꯁꯦꯝꯍꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯁꯦ ꯌꯥꯏꯈꯣꯝꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯍꯥꯛ ꯈꯪꯂꯝꯗꯦ ꯀꯩꯝꯇ ꯉꯥꯡꯗꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯏꯃꯥ ꯅꯆꯥ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯥꯒꯤꯗꯃꯛ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯏꯃꯥ ꯍꯩꯃꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯤꯡꯉꯣꯜꯒꯤ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯉꯥꯛꯇꯅꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯍꯨꯟꯇꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯣ ꯏꯃꯥ ꯂꯨꯍꯣꯡꯕꯁꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯍꯣꯡꯁꯦ ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯁꯤ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯅꯪꯕꯨ ꯌꯥꯔꯕꯣ ꯏꯃꯥꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ ꯏꯃꯥꯁꯨ ꯆꯠꯂꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯒ ꯇꯨꯝꯅꯤꯡꯉꯦ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯇꯨꯝꯃꯨꯔꯁꯤ ꯄꯨꯔꯦꯝꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯈꯣꯝꯕ ꯂꯣꯟꯅ ꯃꯕꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯄꯨꯔꯦꯝꯕ ꯃꯊꯟꯇ ꯁꯈꯦꯟꯕꯤ ꯅꯪꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯦ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯎꯕ ꯐꯪꯒꯅꯤ ꯗꯪ ꯈꯪꯉꯤꯅꯦ ꯃꯁꯤꯗꯤꯕ ꯈꯪꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯕꯨꯡꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯀꯩꯀꯩ ꯇꯧꯔꯕꯖꯥꯠꯅꯣꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯏꯇꯩꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕꯒꯤ ꯑꯣꯏꯔꯝꯃꯦꯗꯅ ꯌꯥꯔꯦꯕ ꯃꯁꯤꯗꯤ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯍꯣ ꯆꯠꯆꯔꯒꯦ ꯈꯟꯖꯍꯧꯔꯣ ꯃꯪꯖꯍꯧꯔꯣ ꯃꯪꯂꯥꯟꯗꯣ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯁꯨ ꯆꯪꯂꯛꯂꯝꯃꯤ ꯄꯨꯔꯦꯝꯕ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯗꯤ ꯆꯥꯛ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯕ ꯏꯃꯥ ꯏꯕꯨꯡꯅ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯑꯉꯥꯡ ꯌꯥꯔꯦꯀꯣ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯌꯥꯏꯈꯣꯝꯕꯅ ꯋꯥ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕꯗ ꯄꯨꯔꯦꯝꯕꯅ ꯌꯥꯏꯈꯣꯝꯕꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯦ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦꯍꯦ ꯅꯈꯣꯏꯕꯣ ꯅꯈꯣꯏꯅꯤꯁꯤꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯇꯧꯋꯦ ꯄꯨꯔꯦꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯗꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯌꯥꯏꯈꯣꯝꯕꯅ ꯁꯤꯔꯦ ꯍꯤꯡ ꯆꯥꯕꯁꯤꯗꯤ ꯏꯃꯥ ꯏꯕꯨꯡꯁꯦ ꯏꯇꯩꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕꯅꯤ ꯑꯗꯨꯒꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯇꯁꯨ ꯃꯆꯤꯟꯗꯅꯦ ꯆꯤꯕꯣꯟ ꯁꯣꯜꯂꯒ ꯂꯩꯔꯝꯕꯅꯤ ꯁꯈꯦꯟꯕꯤ ꯀꯥꯏꯅ
ꯄꯨꯔꯦꯝꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯍꯧꯅ ꯁꯥꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯊꯣꯛꯈ꯭ꯔꯁꯤ ꯅꯕꯨꯡꯁꯦ ꯏꯀꯥꯏꯕꯅ ꯃꯃꯥꯏꯁꯦ ꯉꯥꯡꯁꯤꯜꯂꯛꯂꯦ꯫ ꯆꯠꯂꯦ ꯈꯟꯖꯍꯧꯔꯣ꯫ ꯄꯨꯔꯦꯝꯕꯗꯣ ꯃꯊꯟꯇ ꯇꯨꯃꯤꯟ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯑꯩ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯑꯅꯨ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯦ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯍꯧꯕꯅꯤꯀꯣ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯈꯔꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯅꯌꯥꯝꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯕꯅꯦ ꯏꯃꯥ꯫ ꯍꯩꯃꯥ ꯉꯁꯤꯁꯦ ꯆꯠꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯏꯃꯥ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯕꯨꯡꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯏꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯏꯃꯥ ꯍꯛꯆꯥꯡ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯃꯥꯏꯕ ꯀꯧꯔꯨꯒꯦ? ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯕꯨꯗꯤ ꯅꯠꯇꯦꯗ ꯀꯧꯔꯨꯔꯅꯨ꯫ ꯑꯗꯨꯗꯤ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯃꯤꯠꯄꯤꯔꯛꯀꯦ꯫ ꯁꯣꯝꯗ ꯁꯥꯗꯥꯟꯕ ꯆꯠꯈꯤꯕ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯝꯕꯅ ꯁꯖꯤ ꯑꯃ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥ ꯑꯃꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯃꯅ ꯃꯍꯥꯛ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯦꯅꯥꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯏꯅꯤꯡꯊꯧ ꯊꯣꯏꯕ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯑꯩꯁꯨ ꯑꯁꯦꯡꯕꯒꯤ ꯈꯪꯍꯧꯗꯗꯨꯅ ꯇꯧꯕꯅꯦ꯫ ꯑꯩꯁꯨ ꯁꯖꯤ ꯑꯗꯣ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯆꯦꯟꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯦ꯫ ꯄꯨꯔꯦꯝꯕ ꯁꯣꯔ ꯋꯥꯅ ꯍꯣꯜꯂꯒ ꯈꯝꯕ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯏꯃꯥ ꯑꯃꯗꯤ ꯌꯥꯏꯈꯣꯝꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯖꯍꯧꯒꯦ꯫ ꯁꯦꯅꯥꯁꯤꯡ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯄꯨꯔꯦꯝꯕꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯄꯨꯔꯦꯝꯕꯅ ꯀꯣꯅꯨꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯨ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯃ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯄꯨꯔꯦꯝꯕ ꯀꯔꯤꯅꯣ ꯏꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯏꯕꯨꯡ ꯍꯧꯒꯠꯂꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ꯫ ꯂꯩꯃ ꯈꯝꯕꯗ ꯌꯦꯡꯗꯨꯅ ꯈꯝꯕ ꯅꯈꯣꯏꯅ ꯅꯤꯡꯊꯧ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯌꯣ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯏꯕꯅ ꯀꯥꯞꯂꯛꯄ ꯇꯦꯟꯖꯩ ꯑꯗꯨꯅ ꯁꯣꯏꯕꯗꯒꯤ ꯄꯥꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯝꯕꯅ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯕꯨ ꯀꯟꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯍꯥꯔꯥꯅꯤ꯫ ꯄꯨꯔꯦꯝꯕ ꯅꯪꯁꯨ ꯅꯐꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯕ꯭ꯔꯥ? ꯏꯆꯥꯒꯤ ꯉꯁꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯏꯕꯨꯡ ꯅꯪ ꯅꯅꯥꯎ ꯑꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯃꯥꯒ ꯑꯩꯒ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯦ꯫ ꯍꯧꯒꯠꯂꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃꯅ ꯌꯥꯏꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯏꯆꯥꯗ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯎꯔꯕ ꯄꯥꯕꯨꯡꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯉꯥꯏꯍꯧꯔꯦꯀꯣ꯫ ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯅꯥꯎ ꯑꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯏꯈꯣꯝꯕ꯫ ꯅꯪꯁꯨ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯏꯃꯥ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ꯫ ꯅꯆꯥ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ꯫ ꯑꯁꯨꯝꯅ ꯌꯥꯏꯈꯣꯝꯕꯅ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯝꯕꯅ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯃꯁꯤꯒꯤ ꯆꯦꯔꯣꯜꯁꯦ ꯁꯦꯅꯥ ꯑꯃꯅ ꯄꯤꯔꯝꯕꯅꯤ꯫ ꯍꯣꯏ ꯂꯩꯃꯅ ꯆꯦꯔꯣꯜ ꯑꯗꯨ ꯂꯧꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯈꯣꯝꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯌꯥꯏꯈꯣꯝꯕ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯒꯤ ꯅꯕꯨꯡꯒ ꯍꯥꯏꯅ ꯁꯤꯡꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕꯕꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯆꯥꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯔꯤꯅꯦ꯫ ꯌꯥꯏꯈꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ ꯏꯃꯥ ꯃꯗꯨ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯝꯊꯥꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯏꯃꯥ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯔꯦ꯫
Kari iralgi chaithengno? Ima, yaragadi icheduga aiga muktang unanaba sinbiyo. Ai icheduga wari sanaba pami. Asamna laimana Rani bu kaurame. Yaikhomba amadi Rani laikol amada lakminarame. Iche, aigi ima amadi nangi imana siliba luhongbase kari khanbibage. Aigi budi kari hairuni. Ngasi phawba imana pamdaba yadaba thabak amata ai tawkhidre. Aduga imana su macha aigi dama afaba tawbigani thajai. Yaragadi luhongbase yabirakano. Iche, masi matang ichena yabiyo. Kaino, ai nangbu nungshi Yaikhomba. Aina ihan hana nungshikibadi nahakni. Adubu, aina nangi nabungi mai yenglaga aigi nungshibase nangi nafamda phongtokhidabani. Yaikhomba wa adu taba matamda nade ije madulale. Ai wafamase karamna hagadabanu khangdre. Ai hak nupini. Ai nupa saduna lairibani. Pumnamak ase aigi laiwekhraba pabungna silamba thorang ngaktani. Aigi punsise nungaiba majet ama phawba phanglakti. Lakini haibagi thajabasu laitre. Aduga aigi lemhoriba punsi marga khara ase imagi damakta aiga thoklagi khali. Rani Yaikhomba gi wa adu tabada mapi taraklami. Mapi adu taithoklaga. Yaikhomba, ai nangi wari taraba phawba nang nupi oirabaso aina nangbu nungsiba handre. Nangi ima pabungi kathokliba thongna aduna aigi thamoy ase khudum chankre. Aisu aina piklingai matamda aigi pabungna aibu nupa ama oihanba pamlami. Adubu aina de wafam adu yakhide. Adubu matam kharagi matungda aigi pabungda laibak thibadagi laikide. Aigi pabungi ningjababudi aina thunghanjaba ngamjahautre. Adubu ai nangi na thawnabudi yamna kalakjai. Ai nangbu nungsidaba ngamdi Yaikhomba. Iche, madulangani aigi wakal thadokpiyo. Ai kanadasu mapoksimagi aigi thamoyse piraroi. Imagi damakta punsise lomduna hingkhrage. Ichesu imana haiba ilu. Atopa afaba nupa ama yengbiyo. Yaikhomba, adumna haigano. Ai nang nataba kana amata nungsiyu haiba yadre. Nang aibu thajadabra. Masina aikhoi anigi tungda khudongthiba soidana lakani. Aigi wakal thadokpiyo. Wasi hairaga Yaikhomba du chatke tawbada Ranina Yaikhomba gi makhong aduda konsilami. Yaikhomba, aibu miraibigado. Ai nang yaudana punsi ase karamna hingani thajadre. Aibu loshinbiyo. Yaikhomba tarakliba mapidu fatai thoklaga Rani bu hokatpirami. Adubo nang aigi imitadi icha haibudu ubu phanglaroi. Madugi damaktadi kaisu khangano. Aikhoi anigi icha ma yoklabasu yagani. Adubo aigi nungshibabudi nangna ngakpiyo. Phare, ngasidagi aisho nangi damak leplabani. Aigi thamoygi mabemado nangna oirabani. Aigi thamoyse nangi nafamda punsigi oina pirabani.